Hello everyone, welcome back to our channel. Mayang ngasi ko anyagi 18 months ki vaccination chatsoine. Mayang ngasi ko ako anyagi 18 months pura complete oye bago ngasi de 17 ju tai bago do my vaccination gi hospital da lai ne ado ahamba tumma lakpani na ma se kaino si yora kana phamba da makeup thokna kap thore e ado hojik phare ma hoji like pai ni kaidaraba kai je pung ahum mangkhai khadi pung kya tar ya mari mung ta dore yam phaze am hai ra bani ja to pung ahum ge appointment lo bane to khoi na theng na yore ta video na mi e ikai ra ba ska khalai jong ko Mayam ako yung vaccination hali ani asi makong asal hali ni side. Am ponte ma ware ako. Wedam dai de ba. La do la yam tasla. Ding thuro la. Side hodi hidaka pa halai se pung manga ta rabani. Adu dagi khoi mok horen nungdang ak lai raga nungdang wairani grocery shopping amuk cha toini Star Bazaar da. Ngasi le hautra di ko matam dai de ba. La do la khoi horen se shopping cha toini la nang ngasai vaccine ka pada kapana tra mana ya mok tra khoi ni asia masam than da ko yum chang ja ba ga ne loi khanga ba ne hosi mi khoi gi karom da lai karom chali ga loi khangam good girl loi ram ne hosi ka khoi nya na lim manung tai jam yam tau ra ba dai di khoi na ma khat ka bai bia de ba ma than thon gi ko to so hay bane hay nu da bane la khoi yung karam bano so ai điều để khang gì không có so karam bano phong hang lu ro so de di da smile phong sakit rồi mi mem sakit rồi sigi thong hi mai then de adu da angang la pa ya ba pot lai je halak pada ko hay nau kilo ma lok sele ba khoi si manang ta ki ko kaino yen lo selak pang si weekend gi yen cha sena ada si haino se alfonso ne ba pang si haino mari tori ahum mam si lere dana sida ina ma khok tu chamyang khai pi kilo da rum tangi cookie sam ga lo sele dei di kaino si ga sam sai na ice cream ga lo sele to si cha thoki ge dong ha po thara kan da mu Star Bazaar chat lani don me te ta ni thengani khusunga po tha da dingam anh thấy gì nhỉ ít sao ra như vậy na đúng cặp bộ bay rồi về mà bia rồi cũng không ra đúng cái gì nó không gì vậy chỉ cái nó cái sẽ lối thắt lên mình mà khát à muốn ra chẳng cái gì hết ra mày mà khơi có xí cái studio xí cái Star Bazaar mà thắc đó là studio này cái mà khát là Star Bazaar lên này có the grocery shopping lại này sẽ street food chả mong cái thứ này có xong đó cái thứ mình làm đây sẽ lại đấy sẽ stress ho ani le re sida khoi gi su kai non trolley lo do story ai ma si re ani am pau por la ku si wa ma hi man ba nga ma si sakre mama na por ga nangi friend ma hi do du man ba masak mana ba Hare Krishna lupa 73 as pen gai tho ye kol rang nam nung suy ba ko ngasi se atu gi lambi di khara le khom thoe mathak ta na studio lai bane ba okay mango yam le bangana pali ne lai roi kadar gi side sing bane alfonso side sing bane 300 ai khoi na cha mang khai da lai ne ya khoi mana ke du dum le sia tuesday market ngai zara ge ponga ma de lai du ne kesar su cha ma da lai ni kai no na ha sama kilo ni da 200 da lawa grocery oina shopping taw rage hanjang na pi gi di ko khoi gi tuesday market e tum tar hoi nang thana maura se la phoi la han ge de di da do tai ja ta za ba nga da lo re si ga tem da su ge do ha ya ye phoi la gra ni nang na pi video nam si broccoli ga
ꯄꯤꯁꯇ ꯕ꯭ꯔꯣꯀꯣꯂꯤ ꯄꯤꯁꯇ ꯂꯨꯄꯥ 150 ꯑꯩ ꯇ꯭ꯋꯤꯁꯇꯦꯗꯒꯤ ꯂꯩꯔꯒꯦ ꯇ꯭ꯋꯤꯁꯇꯦ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 13ꯅꯦ ꯁꯤ ꯄꯤꯁꯇ ꯑꯣꯏꯅ ꯆꯠꯄꯗꯨꯅꯤꯀꯣ ꯁꯤ ꯃꯅꯥꯎꯁꯤꯗ ꯂꯨꯄꯥ 13 ꯀꯦꯕꯦꯖ ꯃꯆꯥ ꯃꯆꯥꯁꯦ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯗꯤ ꯑꯁꯥꯏꯗꯤ ꯑꯆꯧꯕ ꯐꯖꯕ ꯈꯜꯂꯣ ꯑꯁꯣꯝ ꯁꯥꯏꯗꯗ ꯑꯆꯧꯕ ꯑꯃ ꯂꯩ ꯇꯤꯟ ꯌꯥꯎꯕ꯭ꯔꯥꯅꯤ ꯌꯦꯡꯉꯣ ꯑꯗꯨꯗ ꯎꯞꯁꯜꯂꯤꯗꯣ ꯐꯖꯗꯕ꯭ꯔꯥ ꯂꯨꯄꯥ 13ꯅꯤ ꯄꯤꯁꯇ ꯆꯠꯂꯤꯀꯣ ꯀꯣꯕꯤ ꯂꯩ ꯃꯅꯥꯁꯤꯕꯨ ꯂꯧꯊꯣꯛꯑꯝꯒꯦ ꯀꯥꯏꯅ ꯏꯔꯣꯟ ꯆꯥ ꯌꯥꯏꯕꯤ ꯑꯅꯤꯔꯛ ꯆꯥꯒꯗꯧꯅꯤ ꯏꯔꯣꯟ ꯆꯥꯕ ꯑꯃ ꯃꯅꯥꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯇꯥꯡꯉꯤ ꯃꯤ ꯃꯣꯏ ꯂꯣꯇꯁ ꯔꯨꯠ ꯕꯦꯛ ꯀꯗꯥꯏ ꯌꯥꯎꯔꯤꯕ ꯌꯥꯎꯗꯦ ꯊꯝꯕꯧ ꯌꯥꯎꯗꯦ ꯔꯦꯗ ꯔꯦꯗꯤꯁ ꯑꯍꯨꯝꯗꯨꯗ ꯌꯥꯡꯈꯩ ꯋꯥꯎ ꯃꯃꯤꯁꯦ ꯄꯣꯠ ꯑꯃ ꯊꯤꯔꯤꯅꯤꯅꯦ ꯕꯥꯔꯂꯤ ꯀꯩꯒꯨꯝꯕ ꯌꯥꯎꯗꯦ ꯃꯃꯤꯡ ꯊꯤꯕ ꯌꯥꯎꯗꯦ ꯐꯖꯔꯦ ꯃꯁꯔꯨꯝ ꯑꯃꯁꯨ ꯂꯧꯈ꯭ꯔꯁꯤ ꯑꯝꯇ ꯗꯦꯠ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯆꯥꯊꯣꯛꯁꯤꯔ ꯁꯤ ꯃꯁꯔꯨꯝꯁꯦ ꯌꯦꯟ ꯑꯌꯥꯏꯕꯗꯨꯒ ꯌꯦꯟ ꯑꯌꯥꯏꯕ ꯑꯇꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯁꯤꯗꯅꯦ ꯆꯅꯝ ꯈꯣꯛꯇꯣꯛꯑꯒ ꯌꯣꯜꯂꯤꯁꯤ ꯎꯕ꯭ꯔꯥ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯗꯣ ꯑꯗꯨꯒꯨꯝꯕꯩꯅꯦꯕꯀꯣ ꯈꯣꯛꯇꯣꯛꯑꯒ ꯑꯗꯩꯗꯤ ꯄꯣꯠꯀꯁꯦ ꯂꯣꯏ ꯁꯣꯏꯗꯣꯛꯑ ꯐꯗꯤꯒꯣꯝꯕꯣ ꯑꯁꯣꯏꯕ ꯐꯪꯕꯅꯤꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯗꯤ ꯂꯣꯏꯅ ꯑꯗꯣ ꯁꯤꯗꯁꯨ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯁꯂꯥꯠꯀꯤ ꯃꯆꯜ ꯀꯩꯅꯣꯒꯁꯦ ꯃꯥꯏ ꯁꯣꯁꯀ ꯂꯣꯏ ꯌꯥꯎꯔꯒꯅꯦ ꯁꯣꯁꯀ ꯂꯣꯏ ꯌꯥꯎꯏꯗꯣ ꯌꯥꯎꯗ꯭ꯔꯥ ꯁꯂꯥꯠꯀꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯝꯃꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯒꯤꯀꯣ ready to eat how ꯀꯩꯅꯣ ꯇꯣꯗꯣ ꯒ꯭ꯔꯣꯁꯔꯤ ꯀꯩꯅꯣ ꯀꯔꯤꯕ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯆꯠꯂꯁꯤ ꯕꯛꯀꯦꯠ ꯀꯌꯥꯝ ꯂꯩꯔꯦ ꯑꯩꯁꯦꯀꯣ ꯀꯤꯆꯟ ꯇꯥꯋꯦꯜ ꯄꯥꯝꯕꯅꯦꯕ ꯑꯗꯣ ꯈꯟꯕꯁꯦ ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯅꯨꯡꯗꯥꯡꯗ ꯂꯥꯛꯄꯅꯤꯅ ꯌꯦꯁ ꯑꯣꯟꯕꯤ ꯈꯣꯠꯄꯤ ꯂꯩꯔꯁꯤ ꯀꯣ ꯆꯦꯡꯒ ꯌꯦꯡꯉꯨꯔꯁꯤ ꯆꯦꯡ ꯑꯩ ꯁꯤꯗꯒꯤ ꯅꯍꯥꯟꯃꯨꯛ ꯂꯩꯕꯗꯅꯦ ꯃꯃꯜ ꯌꯥꯝ ꯑꯣꯏꯖꯩꯕ ꯀꯔꯝꯕꯅꯣ 55 ꯄꯤꯕꯗꯣ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯁꯤ ꯑꯩꯅꯀꯣ ꯀꯤꯂꯣ 5ꯗꯀꯣ 350 100 ꯄꯤꯗꯅꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯆꯦꯡꯁꯤꯗꯤ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯏꯟꯗ꯭ꯔꯥꯅꯤ ꯔꯥꯏꯁ ꯂꯨꯁ ꯀꯩꯅꯣꯗꯤ ꯍꯥꯞ ꯂꯣꯏꯔꯀꯥꯟꯗ ꯁꯤꯁꯤꯅ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯕꯥꯁꯃꯇꯤ ꯔꯥꯏꯁ ꯇꯨꯕꯥꯔ ꯂꯨꯁꯁꯦ 55 ꯑꯣꯏꯗ꯭ꯔꯥ ꯆꯦꯡꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯑꯩ ꯄꯩꯁꯥ ꯀꯌꯥꯝ ꯑꯣꯏꯖꯔꯦ ꯂꯨꯄꯥ 350 100 ꯃꯌꯥꯗꯁꯨ ꯂꯩ ꯍꯥꯏꯕ ꯀꯤꯂꯣ 5ꯗ ꯁꯤꯁꯦ ꯈꯔ ꯂꯧꯁꯟꯈ꯭ꯔꯒꯦ ꯁꯤꯅ ꯕ꯭ꯔꯣꯀꯟ ꯑꯣꯏꯕꯗꯣ ꯃꯣꯒ꯭ꯔꯥ ꯀꯩꯅꯣꯒꯤ ꯆꯒꯦꯝ ꯀꯩꯅꯣꯒꯤ ꯊꯣꯡꯕꯩꯗꯤꯀꯣ ꯁꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤ ꯂꯩꯔꯦ 85 79 ꯑꯗꯩꯗꯤ ꯋꯤꯠ ꯑꯇꯥ ꯂꯨꯁꯇꯒ 32ꯗ ꯐꯪꯉꯤ ꯒꯦꯍꯨꯒ 37ꯗ ꯐꯪꯉꯤꯗꯣ 37ꯗ ꯂꯩꯔꯦ ꯃꯩꯗꯥꯒ 42 ꯀꯦꯖꯤꯗ ꯑꯩꯈꯣꯏ ꯆꯦꯡ ꯈꯔ ꯌꯥꯝ ꯂꯧꯁꯟꯈꯤꯒꯦ ꯁꯤꯗꯅ ꯍꯋꯥꯏ ꯄꯦꯛꯀꯤꯡ ꯇꯧꯔ ꯂꯩꯕꯗꯣ ꯂꯨꯁ ꯑꯣꯏꯅ ꯂꯧꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨ ꯈꯔ ꯑꯃ ꯂꯧꯔꯣ 80 ꯄꯤꯕꯁꯦ ꯌꯥꯜꯂꯒ ꯆꯥꯅꯕ ꯆꯦꯡꯒꯁꯦ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯁꯤꯗ ꯍꯣꯡꯉꯤꯕ 46 ꯑꯝꯇ ꯌꯦꯡꯗꯣ ꯗꯣꯅ ꯃꯔꯣꯟ ꯑꯃ ꯃꯁꯛ ꯀꯩꯗꯧ ꯍꯥꯏꯅꯣ 85 ꯄꯤꯕꯁꯤꯔꯣ ꯃꯅꯝ ꯃꯌꯥꯝ ꯈꯪꯕꯩꯗ ꯃꯤꯁꯨ ꯃꯅꯝꯒ ꯌꯥꯝ ꯌꯦꯡꯉꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯦꯡ ꯀꯩꯀꯩ ꯂꯧꯕꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯂꯧꯅꯤꯡꯕꯗꯣ ꯑꯄꯥꯝꯕꯗꯣ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯑꯁꯣꯝꯗꯅꯦ ꯋꯦꯠ ꯆꯦꯛ ꯀꯩꯅꯣ ꯑꯣꯜꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯦꯛꯅ ꯄꯛꯄꯗꯣ ꯍꯣꯔꯦꯟ ꯕꯤꯜ ꯄꯦꯃꯦꯟ ꯇꯧꯕꯗ ꯂꯥꯏꯅꯕ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯍꯋꯥꯏ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯁꯦ ꯕꯖ꯭ꯔꯥ ꯂꯨꯁ ꯇꯣ ꯀꯔꯤꯕ ꯁꯤꯁꯦ ꯄꯣꯍꯥ
ꯖꯔ ꯖꯔꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇꯛ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯑꯥꯗ ꯐꯪꯕꯗꯣ ꯑꯗꯨꯒꯗꯤ ꯃꯥꯟꯗꯝ ꯆꯤꯅꯤ ꯀꯤꯂꯣꯗꯒ 45 ꯄꯤ ꯀꯔꯤ ꯂꯩꯁꯤꯕꯣ ꯁꯤ ꯁꯕꯨꯗꯅꯥ ꯌꯥꯎꯔꯤ ꯁꯤ ꯁꯕꯨꯗꯅꯥ ꯌꯥꯎꯔꯤ ꯇꯨ ꯍꯋꯥꯏꯒꯤ ꯁꯦꯛꯁꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯎ ꯍꯋꯥꯏ ꯈꯔ ꯂꯧꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯒ ꯆꯠꯂꯤꯁꯦ ꯃꯄꯥꯏ ꯃꯇꯨꯡꯒ ꯏꯟꯅꯔ ꯅꯪ ꯃꯇꯨꯡ ꯏꯟꯅꯩꯅꯤꯀꯣ ꯃꯥꯅ ꯆꯠꯄꯗ ꯌꯦꯡꯉꯣ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯌꯥꯎꯔꯕ ꯂꯣꯏ ꯂꯪꯈꯥꯏꯔꯝꯃꯗꯝ ꯀꯩꯅꯣ ꯈꯔ ꯎꯈ꯭ꯔꯦꯍꯦ ꯂꯥꯛꯑꯗ ꯀꯩꯗꯅꯣ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯈꯤꯗꯣꯏꯁꯦ ꯃꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤꯅꯦ ꯑꯁ ꯃꯤꯉꯣꯟꯗ ꯃꯤꯉꯣꯟꯗ ꯀꯩ ꯍꯥꯏꯅꯣ ꯄꯨꯄꯨ ꯀꯩ ꯍꯥꯏꯅꯣ ꯑꯁ ꯏꯃꯥꯟꯅꯕꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯩꯁꯦ ꯂꯥ ꯇꯩꯁꯦ ꯃꯤ ꯄꯣꯠ ꯃꯨꯟꯗꯣꯔꯦ ꯏꯃꯥ ꯅꯪꯁꯨ ꯂꯩꯒꯦ ꯂꯥꯛꯑꯣ ꯃꯤ ꯀꯤꯟꯗꯔ ꯖꯣꯏꯅꯦ ꯁꯤꯗꯤ ꯃꯤꯅ ꯀꯤꯟꯗꯔ ꯖꯣꯏ ꯄꯥꯏ ꯂꯥꯛꯑꯦ ꯃꯥ ꯃꯨꯟꯒꯦ ꯇꯩꯕ ꯈꯪꯅꯥꯎ ꯃꯆꯥ ꯁꯦ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯅꯕꯒꯤ ꯌꯥꯔꯦ ꯌꯦꯔꯨꯝꯒ ꯍꯧꯕꯤ ꯑꯗꯨꯗ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯑꯩꯈꯣꯏꯗꯨꯗꯣ ꯁꯤ ꯅꯠꯇꯦ ꯄꯥꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯁꯅꯔꯤꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯌꯣꯟꯕ ꯃꯄꯥꯗꯣ ꯑꯗꯨꯗꯅꯤ ꯆꯠꯈ꯭ꯔꯦꯅ ꯇꯩꯁꯤꯗ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯕꯗ ꯁꯣꯛꯄ ꯇꯥꯔꯦ ꯂꯥꯎ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯗꯣ ꯃꯥ ꯁꯨꯃꯥꯏꯅꯅꯦ ꯍꯦꯛ ꯑꯩꯒꯤ ꯀꯩꯅꯣꯗꯩ ꯂꯧꯊꯣꯛꯎꯔꯗꯤꯅꯦ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕꯅꯦꯕ ꯇꯩꯁꯦ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏ ꯗꯦꯗꯤ ꯂꯩꯍꯧꯕꯗꯣ ꯊꯤꯌꯨ ꯅꯄꯥ ꯀꯔꯝ ꯆꯠꯈ꯭ꯔꯦ ꯗꯦꯗꯤ ꯀꯔꯝ ꯆꯠꯈ꯭ꯔꯦ ꯄꯥꯄꯥ ꯇꯨꯝ ꯀꯍꯥ ꯍꯣ ꯀꯩ ꯄꯥꯝꯃꯤꯗꯨꯗꯣ ꯄꯥꯏꯕ ꯍꯩꯇꯤꯌꯦ ꯑꯁ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ ꯑꯗꯨꯗꯤ ꯄꯨꯔꯛꯀꯅꯨ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣꯒ ꯃꯑꯣꯡꯒ ꯃꯥꯜꯍꯜꯂꯒ ꯐꯣꯔꯦꯟ ꯆꯠꯇ꯭ꯔꯁꯨ ꯃꯤ ꯃꯅꯤꯄꯨꯔꯗ ꯍꯩꯇꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯌꯥꯎꯔꯦ ꯀꯤꯆꯟ ꯐꯖꯍꯟꯒꯦ ꯍꯥꯏꯔꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯀꯩꯀꯩ ꯂꯩꯕ ꯃꯌꯥꯝ ꯌꯥꯔꯦ ꯁꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯦ ꯀꯨꯀꯔꯗꯒꯤ ꯀꯩꯗꯒꯤ ꯂꯨꯄꯥ 7,000ꯇ ꯀꯨꯀꯔ ꯑꯃ ꯐꯪꯉꯦ ꯃꯣꯏ ꯇꯥꯇꯥꯒꯤꯅꯦ ꯐꯔꯝꯕꯁꯨ ꯌꯥꯏ ꯂꯤꯇꯔꯗꯤ ꯀꯌꯥꯅꯣ 3 ꯂꯤꯇꯔꯗ ꯑꯗꯨꯗ ꯃꯤꯅ ꯅꯪ ꯈꯖꯥꯏ ꯁꯦꯝꯃꯦꯗꯣ ꯀꯤꯀꯤ ꯇꯧꯏ ꯇꯩꯁꯦ ꯆꯦꯡꯈ꯭ꯔꯦ ꯑꯝꯇ ꯑꯉꯥꯡꯗꯣ ꯐꯥꯔꯨꯁꯨ ꯁꯦ ꯃꯄꯥꯅ ꯐꯥꯔꯒ ꯄꯨꯔꯛꯑꯦꯌꯧꯒꯩ ꯆꯦꯟꯈꯤꯕꯩ ꯗꯣꯗꯣꯁꯦ ꯌꯦꯡꯒꯦꯁꯦ ꯕꯦꯕꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯏꯃꯥꯒ ꯏꯆꯥꯅ ꯐꯣꯠꯁꯤꯁꯦ ꯗꯣꯗꯣ ꯁꯥꯎꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯕꯒꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯆꯦꯟꯕꯅꯦꯕ ꯁꯤꯗ ꯃꯃꯤꯒ ꯈꯨꯊꯤ ꯑꯃ ꯇꯧꯔꯦ ꯃꯣꯏ ꯂꯥꯏꯠꯁꯦ ꯌꯥꯝ ꯃꯣꯔꯣꯝꯗ ꯁꯥꯗꯣꯛꯈꯣꯁꯦ ꯑꯝꯇ ꯁꯥꯔꯣ ꯆꯦꯟꯅꯤꯡꯕ꯭ꯔꯣ ꯁꯤꯗ ꯃꯣꯁꯥꯔꯦ ꯌꯥꯗꯥꯁꯤꯒ ꯈꯨꯕꯥꯛꯁꯦ ꯐꯨꯖꯜꯂꯤꯕ ꯑꯩꯗꯤꯅ ꯆꯥ ꯂꯣꯟꯅꯕ ꯈꯟꯅꯤ ꯑꯩꯈꯣꯏ ꯆꯥ ꯂꯣꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯠ ꯑꯃ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ 1,950 1,950 ꯄꯤ ꯇꯥꯡꯍꯜꯂꯦ ꯍꯥꯏꯕ ꯀꯦꯔꯤꯕ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯡꯕ꯭ꯔꯣ ꯁꯤꯗ ꯃꯃꯥ ꯐꯖꯕ ꯑꯆꯥꯄꯣꯠꯀ ꯈꯜꯂꯤ ꯃꯁꯛ ꯐꯖꯕ ꯃꯥ ꯀ꯭ꯔꯦꯖꯤꯛꯁꯦ ꯀꯌꯥꯅꯣ ꯂꯨꯄꯥ 100 150 ꯄꯤꯕꯗꯣ ꯗꯇꯨ ꯁꯤꯒꯨꯝꯕ ꯀ꯭ꯔꯦꯖꯤꯛ ꯑꯃꯅꯦ ꯑꯣꯐꯔꯗ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯑꯃ ꯂꯧꯔ ꯆꯥꯔꯨꯕꯗꯩ ꯄꯨꯡꯈꯤ ꯈꯤꯔ ꯀ꯭ꯔꯦꯖꯤꯛ ꯑꯃ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯎ ꯃꯣꯏ ꯁꯤꯒꯨꯝꯕ ꯗꯨꯀꯥꯟꯗꯗꯤ ꯃꯆꯥ ꯂꯩꯇꯦꯗꯅ ꯄꯥꯛꯅ ꯑꯆꯧ ꯂꯧꯕꯗꯅꯦ ꯀꯨꯏꯅ ꯆꯥꯕꯗꯅꯦ ꯆꯥꯅꯤꯡꯗꯗꯅ ꯀꯩꯅꯣ ꯍꯟꯕꯗꯣ ꯆꯣꯀꯣꯕꯥꯏ ꯑꯣꯏꯕꯨꯗꯤ ꯌꯥꯏꯀꯣ ꯅ꯭ꯌꯨꯇ꯭ꯔꯤꯆꯣꯏꯁꯁꯨ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯕꯤꯁꯀꯤꯠ ꯃꯌꯥꯝ ꯒ꯭ꯔꯣꯁꯔꯤ ꯁꯣꯞꯄꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯏꯗ ꯂꯣꯏꯁꯜꯂꯦ ꯂꯣꯏꯁꯜꯂꯦ ꯃꯈꯣꯏ ꯀ꯭ꯌꯨ ꯂꯦꯞꯄꯤ